Miss PAODAM tabiri basungbu yumnam Anuradha Devi kono krumzari. Hausik maroi bapauda Manipur gi singkhong siang aga taina pada khundari ba khun kuntra ni patunda security force deploy tokre haina Chief Minister N Biren phongdokre. Mapong kya da miyam na kholaw kya lauduna khongjang sungkre. Kotha village da chana thangna ba pot chai mateng pangkre kuki CHO singa DC Technopal ka unaduna wari sanakre. Loinana luching basing gi efiji mai thakre. Hausik pausan ni bizari. State Sida and by Security Force and Pudaklay Amadi CAPF, Manipur Police, Manipur Rifles, IRB Amadi BDF Singyoba Security Personnel Sing Hana Irang Laiba Mapang Contrani Panda deploy Taure Haina, Chief Minister and Birena Pondokre. Wapama Singasi Chief Minister Gi Secretary at the Pangtopa Mipama Amada, Chief Minister and Birena Pondokibane. Mana makata kibede state sige tampaka chingatana mapam kuntrani panda state force MR IRB BDF amade central armed police force deploy tauba haurabadina sangkong singyada kultariba miyam sing mipaiba tawigano state force yamna central force deploy tawriba mapam singdi napad hautak saltont hayangkon saitont leitan popi nganu kond salai konjind phogoksaw ikai mamang torbung gobinpung torbung banglo phogoksaw ikai maning phogoksaw ikai awang kwakta maning tera khongsang bi khudekpi turong lawbi oksongbung ngangkhalawai thamnapopi naran saina sunu sipai phubala tinungai Ningthokong Ka Kuno, Ningthokong Macha Ibema Upokpi, Pochang Bump, Nacho, Sote, Ngarian, Oil Pump, Kainau Irembam, Jingkong, Naroi Jing, Lemrand, Kamong, Haikru Jump, Sagang Bajar Amadi, Trident Mangzilne. Chief Minister na Hai Suda Yoriba Kuki militant singa Amadi Mapange Porsing na Tidotuna, Yamna Paksana, Search Operation Amasa Tagadari, Masida Irang Mananda Miyukiana Police Outpost Sing Deke, Lokivan Noising, Mapam Saba Madatambiramo. State Sida Santi Hanzilangnaba Solution da Amaputongnaba Unit Home Minister Lagtuna CSO Singa. Unagadariba Sida Miyam so Apen Penda Pungdongnab Lebiu Ngarang Manipur da Unit Minister of State Home Nithainanda Rai Impal da Lagtuna Lady Mahak Home Minister Amit Shah Lagtaba Pawale Kigane Haiki. I would like to appeal to the people of the state, those concerned, to snatch the weapons from the police department, police outpost, to return back as early as possible before the combing operation is being held by the central paramilitary forces and the police commandos, so that they can avoid from the legal complication. Now the time is unity we need. Unitedly we have to fight back. Unitedly we have to stand together. There should not be division within the people of the state. These issues is very complicated and it should be settled only through constitutional provisions and the dialogue.
Paumi sanggo unaba aduda sarugya kiba Minister Awangbo Nimaina State asida yamna thuna santi purong na bahuna kani amadi state ki tangai phadaba chana thangna bapolam sing marangkai na tharaklagani haina phongdoki ngasigi paugi mifam aduda Works Minister Gobinas Konthozam IPR Minister Dr. Sapam Ranjan PHE Minister L Susendro Social Welfare Minister H Dingo Education Minister T.S. Basantakumar MLA Singh RK Imo Sapam Kunjakeshwar Laishiyo Kaishing Thongam Santi Dr. Usam Deben Amadi Kuraijam Lokensu Sarugaki Union Public Service Commission Alawa Civil Service Preliminary Examination 2023 Chaliba Thasigi Tangkuni Panda Pangtholagani Manipurgi Oina Apunba Santa Tarani Thoida Pangtholagani Santa Singadudi DM College of Arts DM College of Science DJ Higher Secondary School GP Women College DM College of Commerce Manipur College Examination Hall of Manipur Public Service Commission Block A Examination Hall of Manipur Public Service Commission Hall Block B Anand Singh Higher Secondary Academy CC Higher Secondary School amasung Maharaj Buddhi Chandra College ni haina Manipur Public Service Commission na thadropa cherolaman hairi District Magistrate Kaksing na Thorakpa order amagi matungina Kaksing District asi thamleba curfew hayingi oina ayuki pung manga dage pung mapan phawba pung marikom thokani adubu miyam punba mipam pangthokpana chingba sing chathaba yaroi hairi Aikhoigi iramdam kangleipak asi aikhoina ngaksadage iramdam asida kumai yengba lakbireba Assam Rifle Singh Hambikro haiduna ngasi khangapokta miyoli sangkya na rally jakhibaga loinana Tawan DC memorandum bisangkrai People's Action Committee khangabong sinduna khangaboki ikof ningthau laibungdagi lakhiba miyamgi rally adu National Highway 102 Impal to More lambi yawraktuna DC office tamna lakhi Kolaukiaga loinana lakhiba miyamgi rally aduna SP Thawalgi office Mapa Yorapada SP Thawal Education Ra Hobi Jamna Luchingba Masing Yamlaba Police Personnel Singna Miam Adu Thinki Amadi Miyoi Khara Khangatuna Memorandum Adu Bisinaba Khanganki Adumaku Miam Aduna Athing Banang Khaiduna DC Office Tamne Chatki Tungda Miam Adu Police na Athopam Bazada Thinki Aduga Miyoi Khara Khangatuna DC Thawal Anthem Subasta Memorandum Khusinaki Nakalamaranda Miam Aduna DC Office Memorandum Salaraba Matung Miam Aduna CLP Leaders Su Oiriba Hanaki Chief Minister Okram Ibo Wiki Thawal Athopam Dalaiba Yumtamna Rally Chatuna Memorandum Bisingi Congress ki MLA Mangana ngasi Delita Chatkiba Aduda Thawang Kendragi MLA Okram Ibobi amasung Khangabo Assembly Constituency ki MLA Okram Suzakumar Su Yaukibana Marambo Oiraka Ngasigi Memorandum Adu Makoi Makoigi PRO Singda Kusinaki Thasigi Tanka Ohumdagi Thokiba Kangloki Irang Namarampo Oiduna Hausik Oidagliba Manipur ki Piba Masida Kuki Militants ki Su Lautokadabani Kuki ki Tungamba Administration Thamba Yaroi Population Commissioned Lingu Athubada NRC Chana Halo MLA Yankai ki Pideb Kangalo Haiduna Ngasi Wangzing New Bazar Ima Lupna Sinduna Thawal District ki Wangzing New Market Kaichal Phambi Miyamna Wakan Bipam Phamduna Kongzang Sang Chinkre Tungda Miyamaduna Rally Chatuna Wangzang Tantha Assembly Constituency ki MLA Paunam Brozen ki Yumda Thomzang ki MLA Paunam Brozen ti Delhi da Laikiba Maramna Miyamaduna MLA ki Loinabi Paunambo Ombi Samada Memorandum Bisanki Memorandum Maduda Yauriba Singdi Manipurda Kuki Militant Singa India Government ka Thamnari Basu Ase Kudakta Handokadabani Manipurda Karikuma Makal Amategi Kangluki Tokhaiba Separate Administration Semba Yaroi Manipugi Yelhomi Kannaba Athuba Matamda NRC Chana Halo Manipura si Tingtam Punna Tingmitami Khaidana Lengak Charakpa Laiminarapa Lamdam Amani Purumachanda Marakta Kaibung Tanaba Amaga Nungshi Nadaba Silapa Singh Punna Leminasi Amasung MLA Chapchaba Pireba Kangalo Highway City MLA Pauna Brozengi PROS Jayadabana Telephonge Kudhanda Memorandum Ge Warren Singh Adu MLA da Pautam Naba Matung MLA na Miyamda Harakibada Ekogi Izetke Kananaba Honabada Engondage MLA Tarana Manipur Asida Ngangliba Wafam Singha Asina Hengadabannate Aige Maite Jate Kanaba Manipur Kanaba Hibasi Aikoi Kudimake Ithone Haiduna Izatke Kanana Bagida Magda MLA Mayamba Asatake Pam Thadokpa Aina Hanba Waigani
Manipur bu kannaba maitai jati bu kannaba haibasi ipa ipo haktak tege tawraklabani izat kanbada phamba thadokpa khaktan natana tawpham thokpa thodang sing chapsana tawgani hairaduna iraicha singna MLA singbu thazabiu aikhoi su miyam gidamakta yamna kanna honari Santana pirakpada santi purakadaba adu aikhona ngaiduna leiri Delaba matampa asida luchingba singka lakbiraga haibirakpa singka adu yanglaga aikhoi ki phirep su lawjage haiki Kulai Baba Lalowa Singhe Mathakta Bharat Sarkar na tumina khak leithokte haibadu epiduna housing kokege Kulai Baba Lalowa Singna Togliba ethnic underage asaba Ministry of Home Affairs na kud tingzing biduna Manipura tangdulaita bapurak hanbio haina khwairambam be ima kaitel homge working committee na ngasi ayog Prime Minister Modi da aiba gerol ama PMO office ke email amadi speed post ke khudang da pisin kre wafama singasi kaitel ahom asage working committee na kaitel number 2 da pau misinga unabada phongdo khribani Pamisanga unaba aduda hai hausik lairiba tangdu laita daba asida lamdam asige kaitan pamlibi imasanga asina Prime Minister da hangning leba wahangkya leibana aibe charona se pisin kibani aikoina hangning lebade kuki militant sing khulai paiba singna mitam singda tatna etek tawrapa amadi yumkya mai thabada central force singna tumina kod handana lairiba se karigino central force singka asi Kuki Laloba Singa Kari Aronba Mari Lainabage Maitai Singa Asibo Lalhanba Taraka Victim Taraka Manipuda Military Base Ama Senanabage Tawanga Lairabra Haina Jingnaba Ama Laire United Home Minister Amida Sahaso Manipuda Yangsenba Lakani Haba Tazari Maramasina Prime Minister Amadi United Home Minister Ge Pungning Singsen Jaduna Manipurda Tangdulaitaba Puranaba Amadi Tungkoina Santi Laina Thamnaba Lokhatpio Haina Bakoy Pungin Singsen Jari Haiki Thasagi Tanka Ohumdagi Thogleba Irang Asi Ngasiga Numit Kulumdoi Kunmari Suraba Phawa Prime Minister Amadi Ahmed Sahana Wapama Amada Pongduk Traga Thasagi Kunmapanda Manipurgi Irangi Phibam Yangsan Malakani Hairiba United Home Minister Ahmed Sahage Wapama Akanma Maungda Kandem Tawi Mahana lakadariba ase Manipurgi asiba masing thiba lakadariba natraga atopa ehenba irang haunaba lakadariba haina All Manipur Democratic Women Association amadwage maike deke phondokre Manipur Press Club ta pangthopa pawgi mifam amada amadwage secretary ayakpam asabala devina hai irang ase asukoina thoglaba phawba wa amata haidraga ngarang Guwahati da pangthopa BJP ki tharampa amada Amit Sahana Manipur ki phibam yangsenaba tha asige tangkun mapanda lakani hariba ase kari maramgino Manipur ase mihatpongka ama oina kanbagi damak aseba masengkya leirabage haibadu maseng thiba lakadoribra natraga anoba iranga ama thonaba lakadoribra thoglibai irang asida sarkar ge agent yaurabra haibage jingnaba amadwana phawre Lebakasi Yamna Sakti Lebaka Amane Haina Prime Minister Narendra Modi na Lauraka Housing Phoba Santi Hanzanaba Ngamdriba Asi Sakti Lebaka Amagi Khudamla Phasaba wahe kya phongdoklaga Manipur gi housing laiba situation gi matangda wafama amata phongdoktaba haibasi karigino Manipur gi prasasing asi karishu laite haina khanbagida makoina uliba thawangka asina prasasing sentiment yamna soi tholibe iranga asi kangluki irang nate haina plant tawraba civil war amani Karigamba Kangloki Iranka Oidamba Tarakadi Waration Line Purapa Ngamlangadabani Thasaki Tanga Omda India Ge VP na Laktuna MUda function ama yaubagidamagda akanba security ge section Taurang locally ngaida Kuki Singna Chatakiba Solidarity March adu pre thabadagi irang ase thokibani Asumna Amit Shah na thasagi tang kunma panda lakadariba aseso mahaka soktanaba kanba section Taurang lokhalaga nakanta amada free thaduna ahenbai irang thohan gadoribra irang asena warawishing
laktabadagi miyamna chakauge lant lakpa matamda punamaki daita lengak asina pugodabani maram asina irang asi laksina bahona biyu karigumba laksin ba ngamloidaba oiragana punamak asigi daita puba ngamgadaba amada sina biro loinana dharmada yimpampa oiraga kanglop masent yekai thugainaba honabigenu haiki अखोना अमुका अपील तौजनिंगबदी मणिपुर सरकार दा अथुबदा मणिपुर की इरांग से लोइसिदहलगा कांगलुप मसेंगी मफमदा नुसिनबसी बाय हुक और बाय क्रुक पुबिरो खुदक्ता लगा अचौबा इरांग अमाबु लापंगाइबरा हाइबंगसी फौबा इरांग असिबु लाक्सिनबा ngamgadaba दाइता लौबा ngamba amada sina biro manipur ki YHP se haidana all manipur democratic women association ki market lagi thamjani toliba kanglova asi paliba lengak asina tumina leishile warushin purakna ba honade haina khuisangnar ba bisnupur gi miyamna lengak asigi lengak pasingi political party oriba BJP office bisnupurda thomsilakpada irang laksana ba honabada police na tear gas rubber bullet kapada miyoy ani shokre soglaba miyoy sing district hospital bisnupurda pukhatuna laikana kre manipur lengang na hausak thogleba kangloki irang asi aduga matamda loishin bio haina taksinduna bisnupur amade akoibada khundari ba khunja kayana khongjang sangsilakpada ngase bisnupurda leiba BJP office ta thomsilakpada miyampa adubo control taunaba honabada police na kaptorokpa tear gas amade rubber bullet na panbadagi nupi amaga nupa amaga soktana hausak district hospital bisnupurda laikana kibane soklaba miyoi ani adudi bisnupur 1/5 dagi tingozam lopobati devi chahi humpu mapuraba joykumana paiganda mafam ama amadi nacha 1/6 dagi moirang them ziten chahi yangkhaimari apokpa manihana pukta mafamani sokhe haire thoglibi irang asana marambo oiraga isana pairiba phamdagi leibangna hena maru oi haiduna assembly gi speaker amadi MLAL Rameshwar anina home minister Amit Sahada iramnam praja miyamge dabi taksanaba chatliba thagapa phongdo e haina apunba kanglepa loke interim chairman Recep Thangsabamna ngasi Manipur press club ta pangtopa permission unabada phongdokre mangna hai isagi kanaba mangsaba thidana chaliba asida isor ke mafamda mai pakpa oirasano haina thonizari haukiba numita kharani mamangda tangkhulgi ichal singda thoningda pathaudo ka ama thokibadu soikibadagi oirangani haina laujai maram asina iramdam asida khunda minareba tangkhuli ichine inau sangnaso haujak oiriba maitei ki phibam asi yengbiraga lob asina lale haina haizari pandampa amada changsileba khongjangka asida iraicha singna thokriba thaudoka adu amu hanna thoktanaba chekchina honaminasi loinana changsileba khongjangka asibu luting biriba singna changjang loisingda chekchina khongjang changchinaba komna yangsan bio haina apel tawsari changsileba khongjangka asida aikhoina section haudapana marampo oiraga changsileba khongjangka aduge pandamdadi nathai khiba yabagi mongda laktuna aikhoi phuropo oina onsen lakpa yabadagi kalonaba aikhoina section ba mathok tai amadi asigamba kaya asi tholaktanaba khongjang sangsinbada aikhoi section minase haiki ngasi deputy commissioner Tengdopwant Krishnan Kumar IAS SDO Machi Assist Das IAS Amadi SB Tengnopal Officinga Loinana Kwata Khulda Chatuna Kwata ki miyamda Cheng Hawaii Alu Achathona Sangba Pikre Loinana Khulda da Lairamba Anaba Miyoi Ahum Assam Rifles na Kaksang Power Puraklagani Haide ngasi Kwata ki miyamda Janathana Papulam Sing Pibaga Loinana Deputy Commissioner ke Maike degi miyamda Tengdu Laitana Lainana Bakangan Kibaga Loinana Kunja Chenge Kudum Sadaba Singe Matangda Suwari Sanake Tungda Timba aduna Fifth Assam Rifles da Chatuna Mafamduda Changjafam Lautana Lairiba Maitei Mapangasu Unaki Amati Assam Rifles na Lauriba Todang Aduki the Maltasu Tagapa Pondoki
Khongsak adugi makha tarakpada Moryada leriba commando tingi manakta chatuna makhoi khudong sadaba singi matangda wari sanabaga loinana chana thangna ba polam sing pirangki ngasigi timpa aduna Moryada leriba kuki student organization sing kuki chief association kuki women unit amasung health travel council amade tamil sangangi mi huchinga unaduna housing manipurda oiriba phibam sing dagi amo hanna hanagi mahausa gi phibam da hanjalangna dabagi matangda so wari sanaki Committee for Peace and Social Harmony had office Kaksing High Secondary School da hanglaba rally camp ta ngasi su mateng panglakhi ngasi mateng panglakhi basingdi Dali Kaksing Society na Lupali sing nipu uyok chingya club UCC Turel Wangmana ngasi numidangi chaklen yansang mathenda yan nga pirakhi rally camp aduda housing nupa kuntra mari nupi yang khaitaru punna mi marputara leiri Miyamna Pinapiba Mihuta Oibake Sakti Asi Sisinaduna Manipurgi Integrity Kaidanapa Hona Jagani Masida Aina Tunga Handuna Chaloi Haina Wangkai Kendrige MLA Tangzam Arangkomana Pangdokre Wafamasing Asi Kabolekai da Leba Miyamna Chakra Chandran Homba Adugi Yangsang Kongsata MLA Asina Pamising the Pondo Kibani MLA Asina Makatara Duna Hai Hokibatanka Ahum Dagi Haukiba Tangdu Laita Daba Asina Micham Prasada Piriba Chaiting Asi Aduki Mating Nuaijade Tangdu Laita Daba Asida Lakidaba Senka Amadi Yumkai Tadukuna Lansatna Level Senka Amadi Yummai Chakraba Senka Punamake Awabadasu Sadukazari Politics Sangringeda Manipurgi Integrity Kidamalta Tabakya Taduna Lakibani Adubu Michamama Oina Tobak Amloitaba Tabakya Yawana Bottle Leptana Politics Jankibani Miyamna nungsibiduna MLA ama orakpa asigi tawbiman thabakna utna Manipurgi integrity ngakpada thauna pangal putokani aina michampa oramlabadi union home minister unaba irailaina phangoi adubo MLA ama orabanina nahanta union home minister unabada yawa phangduna Manipurda tangdu laitaba ase center na intervent tawbiduna santige waraushal ama purangnaba Wakachabangam K Unit of Home Minister Naso Manipurgi CHO leaders Amadi stakeholders Sanga Wari Sanaduna Manipura Atava Madanda Santipurang Bahonagani Hainasu Tazabaki Minus Akraba Sandran to Homba Ase Nahonana Semgatuna MLA Ama Oina Angamba Mateng Pangani Amadi Marilena Department Sangda Sukangankre Haina Mahana Makatana Punduragli Mukadana is a some member of my fight to Guinea. I almost surrender to Wim Matamati, Moya Tesu, Topazati, Suma elected member of Moina, my fight to Pony, I elected member of Moina, fight to Roga, Koyalaki, Lady Mayami Pamiva, Tapotorum Krimosai, Tapo in Pantunava, I think observable. I want to get to Miam to support of you, I do go in Hariba, in a Kamzariva, a Kogi boundary, territory Riva, Giri Gumba, Sero Gumba. Kothagumba sigumba jagas ko koi punna miyang changmina ga koi hena hai bu jagas is koi hajana koi laiba Manipur indigenous people myam ju lehla kanda koi gi jaga sing amina si ago phum sai myam thang Kuki Laloba Kulai Paiba Singna Jinga Taina Badal Leba Tambak in Mapam Singda Mihat Mipunta Amadi Yum Gamay Tabagi Thong Sink Leptana Jatarapada Santanta For Sink Asina Tumina Yinguna Leba Adu Yaning the Bapongdokuna Ngasi Harangoi Tong Maka Kaibunko Oinam Blaikaida Lebaka Asige Lutin Basingi Mitam Maitha Kray Maitha Kraba Mitam Sink Adude Prime Minister Modi Unit Home Minister Amit Saha Chief Minister and Biren Security Advisor Kuldip Singh Amadi Overall Operation Incharge Asuto Singana Singbani Mitam Maithabage Kongzang Aduda Gobe ke Indian Army Migrant Chinkuki Singh Tantoko MLA Singna Masagi Pirep Lauto U We Want a Peace Hibernachingba Iba Placard Ke Supaike Kongzang Aduda Sarugia Kibi Sandaranina Lekage Club Amadi Mara Paibige Mihot Sinduna Media da Pondo Kibada Hausek Manipurda Nomakangdana Chatarakliba Hingsa Ge Tabak Singh Asina Praja Singbo Tangdulaita Daba Haibudu Oihele Hausek Chatariba Kanglopa Anike Nuaina Daba Amadi Hana Sunariba Singh Asibu Unit Home Minister na Akanba Miang Sangbituna Manipurpo Hanagi Pipam da Hansalang Nabahona Bihaike
Maharashtra ge Falgada nipa amana etek sataduna laknarambi nupi ama police na kan mangamkre thagdokado ngasi iragi anganba matamda thokibani hairi nupi aduna paugi Paumi amage number khangbadage pau pibadage paumi aduna police ta pau pikhi boysarge awat nagarda leibi nupi aduga nipa amaga domestic dispute amadage nipa aduna nupi aduba hanaba honarakibade Palghar Superintendent of Police SP Balasaheb Patil na honaduna technical interview ke pambaina nupi aduge lephang khangki SP na police team pa amathaduna nupi adukan mangam kibade makhat aba thabak laukhale hairi Hausak arwebada marweba pau amani pizari Manipur gi singkhong sianga ga taina pada khundari ba khun kuntra ni patunda security force deploy tawkre haina Chief Minister NB Rena phondokre Mapong kya da miyamna kholau kya lauduna khonjang singkre Kota village da chana thangna ba pot chai matem pangkre kuki CHO singa DC Technopal ga unaduna wari sanakre loinana luching ba singi ifiji mai thakre Imes PAODAM asagide matang asadaloi chade mi tabiri basungbo amukahna khurumjare